Regularization process loisindaba amadi tolop fangdaba yauna tongan ba demand singda Lecturer Association Manipur 2018 batch na haukiba July kunmathoidage chatharakiba pen down strike lakliba August ani fauba chathanaba warep lokre hiramasigi matangda leingakna assurance amata pidabana maram oiraga pen down strike ki khongjang makha chathanaba firep lobani haire oja singna strike tawraga mahairoi singda chaitheng piri haiba khangdaba nate tawbatabo matam kayadagi waraklaba oja chatruka ahumgi regularization process ngasi fauba loisindana leibagi mathakta tolop matik chana pidana leiribane maram aduna leingakna oja singi demand pidrabade khongjang makha sangtharakpa yai haina all nambulenda paumi singa unabada Lecturers Association Manipur 2018 batch ki secretary Irengbam Malem Nganbina Jackson Warol thamlakli Laingakna akhoi site any kind of negotiation puraknabagi room ama thambiraklagadi akhoi athubada pen down strike asi handokchagani adubo hojik phawba laingakna response amta pibiraktabana maram oiraga ngasi dagina lakliba August ki tang ani phawba akhoi pen down strike asi sanction jaragani athuba matamda oza singsu table oiba matam ama yam thuna purakningi hojik lakadawi maheura class 10 thagadaba 12 thagadaba mayamna thawai wana makoina kholaw lawba tabada akhoi chuta seina taba ngamjade oza akhoi syllabus loiraroidra karam kan syllabus Madam Moina like Dr. D. Sir, when like Dr. D. A quick mind only, Hybermatam, a quick mitagi P. Tight Sena. Sargana, Saturday was arguing like Marisi, Tato and Bigano, Tasena, a quick classroom, the Sangaga, a quick like Takpata Sena Pamze.